Chahi khudingi pangthoktuna lakpa kaboi furup ki 𝐊𝐶𝐂𝐈 𝐏𝐇𝐔𝐑𝐔𝐈 स्प्रेड अप एवरीवेयर यू गो हाइबा थीमदा kaboi union manipur na sinduna kaisamthong kaboi kailongda hodokhrei hogdopagi thoramatuda moirang assembly constituency ki MLA thongam santi na athoiba mithunglen oikhibaga loinana kaboi customary council ki president kamsom 𝐊𝐶𝐂𝐈 kaboi manipur university ki department of history ki retired professor 𝐿𝐿𝐾𝐻 kumar maitai lipun ki thobural m promote yauna lamdam asigi civil society organizations singi luchingba kayasu thoram aduda sargyakhe thoram aduga mari lenena MLA thongam santi na hai hokhiba Moirangi puwari singda maitaiga kabuiga tatna thanaba yadaba kaya leire moirang kanglero ki matamda khambabu samukongget thuduna hatnaba hotnarambada maitai maiba singna yengpa ngamkhide matam aduda thangjingjingda leiba kabui salang maiba kauduna salang maiba na khambagi thawai mi kauduna khambagi thawai kankibagi wari leire masigi sumathakta maitai ningthaugi lengaklon khudingmakta Laitingi oiba mateng panglaktuna lakhi asigumba achetpa mari leiriba kaya ase haujuki mirol na ningsingba tangai fade kabui salang maibaki khubam mangdana thamnabasu aikhoi puna hotnaminase lonina isagi culture identity haibase isana ngakchagadabani matam adu tata mitopna henjinba ngamloi haibana haina MLA santina fongdokhe Thoramaduga mari lenana kaboi union manipur ge president Dr. K. Hira kaboi na hai furup ama mioi bama chakwan hanba haibasi furup adugi culture ngakpa khwaidi ki maru oi 𝐊𝐶𝐂𝐈 haibasi kaboi furup ki oina yamna maru oiba kumhai amani kumhai asina kaboi furup ki chana kanglo lining laishon miyamda saktakli bane asigumba numit asna lakpaga lamdam asida leminari ba yalhomi khudingmak nusi chana ba aikhoi amatani khanduna hingminasi haina Dr. Kamai Hira kaboi na appeal tawki 𝐊𝐶𝐂𝐈 ahan baoina watching it rahundoi ni panmada chahi gumding tore mani tarak pachina ikhogi kaboi gi nat ipa ipu lai okhibana semiramba lai gi haktakta leminaraga miyoiba ama oiduna lai phataba singna ot naibada mi kayamuk sikhibadagi ima reimaren committee ron hairadi tingpo lingsunangi Nupina paudam lakpadage sumaina tawu masidi nakoi kaboi singi nat ko oiba leihora kadabani mina loba ten loba yaroi haibadagi maiba chinglaga khangchu haiba pakang phang mamang ja yunga ta mai bun achauba thagatuna mai asingmuduna tawu numnang su tawu haibagi wari sina lei aduna mai chingba haibase maru oiba madugi mai chingthopagi wari natte masidi phattaba lai aikoida leiminarkanda onnaiba misi mina thokpagi makhoibu tanthokpagi wafamni haina 𝐊𝐶𝐂𝐈 se chahi giving tawani aduna handaki theme sina 𝐊𝐶𝐂𝐈 spread love everywhere you go chapa khudingda kaboi 𝐊𝐶𝐂𝐈 ni haibase nungsiba pawjen pibiu haiduna aikogi maiki thongda ai thamga chale